June akhoi May ahum da thoki pathodok aduda piki ba shapu makoi da leiriba psychological impact aduga relief camp da leirak club matung chahi ani helak pa sida thengnari ba wakhal gi khudong cha da ba kudigi tonga tonga ma mai tambagi khudong cha da ba kya asina angang sing asida makoi wakhal da swantha ba pungning leita bam khang da ba wakhal gi laina lang na bi achobu maram ma su oiri bani oja aduga angang sing di lairana ahan fawba tobam khang da badagi thori yalaga shijaki bagi paw kya ma su leiram ne ha batare masida relief camp da leiriba angang sing asigi marai bakse kadom dono makoi gi damakta lengang na lokhatpam thokpa chapsab action sing lokhatpagi mami oja kamai na yengbi tasena ngachigi angang sing youth sing tunggi yumbi sing ni koi angang matam sida feeling matamda aikoigi leibak singje semningbo mongda semba yabagumna angang singsu afaba mayonda semnanaba haibise mama ampa singi oiba achouba responsible oi tawudabu mama ampa singna responsible oi haidagasu mama ampa duna ngati miyamgi relief camp da leire relief camp haijida leire gamena pirakko sana naba thangna naba kharadu saraga leibani makoi lari kamai tawna tamangani natraga makhoida tawgadaba thapok thorom singdo mama pa oibisingna masa sing aduda makhoigi makhada section da pithabada madugi financial adagi magi morally makhoida ngasigi problem sina maram moiraga akhoi angang sing aduda tawgadaba matamda tawudaba haibase akhoi lakadaba akhoi generation amada akhoi tasena relief camp da leiba angang sing ase basi kaitang akhoi generation adubu aidi kaitang da su hanadagi mongdagi hanthaba ki phibamda dum oigadaba akhoi ui aduna akhoi masi oidana honaba matamda sarkar gi asoba daita responsible logam thoi masi mampa na logadaba nati kari gi no haibada mampa gi daita responsible leiraga su ma magi tawgadaba thabak sing ado mapa duna magi business amakak tawraga susampuda leijarambani magi senthok lambi yamna leiraga tawgarambudo mana paitha do thoktarbanina ngasidi tawbum do khangdana mana tawriba business tudi ada susampuda tawjarambani ngasidi imphal da la kanda relief camp da leiraga magi thabuk to mana tawsu phangdre adugi matakta hana thomba paisa du thoktre adu oibata gadi ngang sing semba matamda gamena achoba package ama tambam thui karigino haiba matamda angang sing like su tamba matamda makoibu school fawbada makoigi free da admission free da van adugi mathakta haidiba aikoigi mukhum haidi relief camp sing da madugi atasena coaching center makoida like su tambigi waraga su adugi mathakta makoina matamdu da susampurgi more da thoki bi irang dun maram waraga makoina pakat kiba makoida nungaitaba mayam thokiba mayam do kamai tawna makoi government na awareness piraga kaunhangedage makoidi improve tawna naba adugi mathakta makoigi ngasi mak thengnariba awabasing ase masidai aikoi government na thadaraga wakal lojing thadaraga haiba angangsing asi gi miron gi damakta afaba khunai oinanabagi damakta angangsing asida thadaba yaba scheme poraga thadabiu angangsing gi damakta khallaga maramdi karigino habada mahariba angangsing gi generation labu matamda manipur se aidi aikoi tasena miyamgi aidi malemda tasena maming leiba manipur oinana honaba matamda aikoi gi chawkhat lamjen sida globalization sida aikoi cheliba amani chenma matamjida hairiba awaba nangraba angangsing ado madu chenma yawba ngamnanabagi damakta government na policy program tawu mathau tai aina tamjage aduga government na ngasi phawbada angangsing gi damakta scheme kara paikhalei base basisu thaganingai oi scheme haibadi mission basileya bu oiraga su pakal matengi adugule scheme ge putharaga makoida kana ba pigedam karigino haiba matamda angangsing gi damakta thadariba scheme do direct beneficiary yollagadi sumshoidana madugi kanaba laigani direct beneficiary yogdabida kanagumbo kanana madu chathokdana angangsing gi damakta thadariba scheme singse mangan bisisu madu yamna tawhoida bathaboni maram maduna aikoi iramdam sida aikoi the center de gi thadariba scheme sing ase aikoi direct beneficiary de yollagadi aikoi chakhatpa khunai adum oibung ngomgani haibidi karigino haiba matamda agriculture sector oigera
any the animal husbandry oigara fishery department oigara department mayam sida thadariba mayam aduga relief camp da oigara hariba thadariba senfam singdo direct beneficiary yongna na hona ba haibise masi akogi gamengi mathongni lenga ki mathongni madu natabida akogi thadariba senfam sing ase masi sathong na ba natraga masi lotion na ba hona ragati chokot pusung ngamoy manipur se chokot pa kunai amo uhenge globalization da aikoi saruk yage hairagadi scheme sing ase direct beneficiary da yon batangai pate am dum yam da tamjage aduga akoi angang sing gi damakta relief ta leba angang sing gi damakta special mokoi gi damakta arrange taw gadam special arrange haibadi aikoi gi tsena center dai thare ba sempham sing asisu mokoi gi damakta ahen ba arrange tongna na bugi damakta wakat da milai menanga aduga state pitari ba scheme singju angang jingi damukta makoi ne special loina arrange tawna na sing gedamni adu natragadi aikoi makoi da awabagi matakta awaba sum ta leiragadi adu atsena sarkar amagi tawum thobudo tawbiu ona taina bada tawbigunu haiba wafum aduni aduna wakal khalaga tabok tawsi manipura tangdu leita ba manipur mu oiba amadi nasigi sakhot ko khunai sida aikoi sports na manipur sem masaktai relief ta leiba maya sportsman maya ma nasidi tawong khangdana leire culture na masaktai relief ta leiba maya ma aikoi culture tawong khangdre adu oiba tardi makhoi gi damakta package fee ba haibse government gi mathawni adu masi government ne simbi lambi gadamni masi wakal thada biu haibudo ai miyam thamde